चेमाइदा लेहौरबा नुंसीबा अनौबा चेबांगिना लमलानबा पुंसी वारी अमदा नक्ना लेनाखिबा मरी लापनारक्पगी तंगाई फदा इरक्पगी मिकुप्ता खुदसा निक्तबा होनाब्रा पाइनिंगदा पाइरक्पा मिकुप्ता खोरजैना मिलुदना पिरांग इजेलनी अवोनबना थल्लबा मालेमदा ओलरुइदबदे सुमनतगी नहाकनी नुमित अदुमसो ngasiगुमना नोंथी नोंमंखी किजबा फावी इमम ममखी माइकई सिनबा थोंगना अमुबा नोंगना कुपसिनखी फिरेपगी पाबुंग साना तामनादा nganखिबा मिकुप्तगी तामनागी फोन चटखिद्रे तौसनबा खुदिंग स्विच ऑफ ता हाइरई चाउबीदा फोन तौदुनसो फिरेपना हाइजख्रे चाउबी सुमागी पेंदबगी पाउदम ताजरंबनी अदुबो तामनाना करी हाइख्रबनो मखा ताना फोन तौसलुबदा पाइबिरखिद्रे फिरेपा नुमित्तु चाउबीना कॉल हंदुना तौरक्पा ngairi सोमदसु तामना याचंगकपगी दुख थौमै थांदोकले ममासु हलक्लोय कैथेलदा लेकपताई चेक्सिनना लेरमो हाइना सिनरम्मी नुंसीबगी चैनानगी हेंजलकपने चानिंग थकनिंगबसु कया फाउद्रे इसुक सुकपा युमदुदा लेमतन मचा अमखक थांदुना तुमिन्ना फमुंगदा फना कुइनी हिप्पी युमगी मपालदना तंबा ngamdaba nonglei nusit ama lakladaubagi samil khara yumgi akoibada khawriba upal wapal na piba horakle chawbi do phire pana phone torakti haina ningogi phone dagi so ngasai hairakhrabani tamna da phone tawbada chatkhidabagi matangda adubu mana pairaroi haina sikhang khangre phire pagi call paiganu haina thingkibana chawbi na su upai leita फिरेपना तौसलकपा कॉल मिराइखिबनी पुंग 10 खरा हेलमलनी तामनासो चाकदो चादा मंगोलदो थोरई कल्लबा ब्रजना अखाक अरावग लोइनना अतिया थक्ता सांगना फैना सिंगजंगने यानबकुम ममी तारी अमुक अमुक तारी नोंग खाकलकपदना थबल मंगालदगी हेना पुंगान गाना उहल्ली फिसागोलदो नोंग चुथरकलगा हाइजन खिदना बहाइना फनेक अमनबा अमना कुपसलमलगा इमुंगदा चंगलई तामना थोंजल कांसलमदाई मखोंग चपलेबखी खंगप्रेक खंग ममाई लेथोरई सुमांगलोमदा खुदकता खाकलकता अतियागी ब्रजना उरगले इsoन सोना मांगोलदगी खरा चथोक्तुना तामलब लेपलिबा मिसक्तो मसा इतेना सोंथरब खोंजेल अदुगा मानना पेंदबगी खोनफमगी सुरदा कीजना कौरखी माबु मतंग चादे मतम चादे करिगी लागली तथी माबु चेरकद्र खन नक्सिन बसु कीजा लापन लेबली यानिंगदब खोनफमदा ममाई लेखिगे निंगली माले नुंसीबगी चैनाना अफफता खंगदा मफमसी यौरखिबनी तमथीरबा ngasiगी नोंglei नुंसित असिदगी नुंसीबगी चैनाना हीना कीरदुना तामना सुंगकना मचिंदा सोली दा फिरेपा नोंglei नुंसित अखाक अराव मरकता फिरेपा ममी सामलपना खोनफमदा मांगोलदा लेपलिबा तामनाना तानबा हाय फोन स्विच ऑफ हांगो चेचावीसु फोन तौरकनी हायरगा तौरकते अहिना तौबसु पाइरकते तामनासु मांगोलदगी कुमथरकलगा पाखतना चैजे कैगिनो मिदांगदा लाइनो अगी फोन पाइरक्ट्रि कैगिनो चेचावीना फोन तौरई हाइद्रा नंगोंदा हाइखिगे हाइरगा फोन तौबसु चना पाइखिद्रे माना केमता तमक्त्रो केमता हाइरक्तब्रा अकनबा नुंसितकी मखोलने उपाल वापालना तुरोई ngamloi हाइबगी के थोपा कीरबा खोंजेल मगने तपने इंगना वारी साना खिद्रे अकनबा खोनफमदा अमना अमतानबा लाउनदुना साने चे साउविना केमता हाइद्रो हाइबने
ꯅꯣꯏ ꯄꯥꯕꯨꯡ ꯆꯥꯗꯁꯨ ꯑꯩ ꯏꯀꯥꯏ ꯍꯌꯦꯡ ꯅꯪꯗꯤ ꯅꯨꯄꯤ ꯑꯇꯣꯞꯄ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯕꯤ ꯃꯁꯛ ꯐꯖꯕꯤ ꯃꯁꯥ ꯅꯥꯟꯕꯤ ꯊꯦꯡꯅꯈꯤꯅꯤ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯍꯧꯒꯗꯕ ꯃꯥꯜꯂꯦ ꯐꯅ ꯅꯛꯅꯔꯕꯁꯨ ꯂꯥꯞꯅꯈ꯭ꯔꯕꯗꯤ ꯅꯪꯁꯨ ꯑꯩ ꯀꯥꯎꯈꯤꯅꯤ ꯀꯥꯎꯕ ꯉꯝꯗꯅ ꯂꯩꯍꯧꯒꯗꯕꯗꯤ ꯑꯩ ꯈꯛꯅꯤ ꯑꯩ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯕ ꯀꯤꯕꯁꯨ ꯐꯥꯎꯔꯦ 이반이 랍나호바나 쫑가다바 말리 제자우비다수 아이기 말람 항아노 낭부 ngawbro wa khita ngangnaba khudingi tokna seda haise ai taba nungairamni khanbra ibani gi marakta yaningdaba mayam ama la aso nang ai khoini gi khallaga mayoknaba ngamaroidabra nangna atuk yam solaga aina kai oini khangbra phire pagi thamoi sokpa khonphamda tamna sumapi thangi kainarage khalliba maso kainaba ngamgani haibadi masana masada thajabasu leite wa khumpham khangda tuminna tuphak tuphai channa lepi phone su sob hang ayum yoraga phone toroke khumaktre amuk su makha ta na hangoi hairo tasingna nang hangnindraba aigi karimta khalaroidra khandaba ngamadra nangna ngamlabasu aidi ngamoi tamna mamai non khalaklaga tablapna hange pakhum taraba matung phiripa masani tare chatlagi haina makhong phuglei mama heklei thopaga akan ba akhak arauna aki tu zumlaba nonglei nungsit ka punduna karai da lairaba imung leiri ason ba khudi makhumdattuna amang ata thokatlagi haina thiba humba horakle mikupta da nonglei nungsit mayoknaba phiripana sungamloi tamna na so mabu nungshibagi akiba khangda chelakliba misak ase thadokhiba sungam khidre taha taha phiripagi makhut yalaga ngaktang leiko nonglei nungsit nanglani haina chinglaga pusulai aikhoigi chatnabida yamna phazakidraba thabak ama nungsibana lomkhiduna tamnana tawki akan manonglakta phirepabu thadokhiba ngamda imungda pusulakhi chatnabina lumle haina ngasigi tanjadoda phirepa thadoklambe thoklabadi soidana papsu pugani khudong thibasu nanglamgani thong puna thingduna mora atik pa ma tharaga phirepada phamnaba pi nong tap tharaga hallo kaida lake baikta lepna khumki thongalda khamamro golaida nong pa tharak pa ngaina pungdi sumsum thingzilai tamnana phirepadagi khara tamthokna phakmacha ma thaduna phammi aing banusitto ngakthoknaba phi matik macha amasu illi phirepana phan adoda potha wari sosanai babungsa hoina sida lei khangadi hatlani yumda thinara moidra boris to wamian khrabani moida lei khalamgani laki khaladi kharangana lakpa yadabra phirepatapna se saubigi phone pung nipan phawbadi ngaibani thajaraktabadagi chelakpani ai tumina chatkrage hairaga phirepana hagolakpaduda tamnana amukso yaroi asuk yamna nong kanbasida kamaina chatoino khitang ba tharaga chalo mine kei khanba khandaba nangna chatkibaduna hina ikise masa lenglamba phirepa tapna hanjilaklaga phammi tamnana kidanaba nongsina suklebya tradi chatkige nongle university kuide akan manong zudani lepni khangdana chutharakliba pung ani taramlami tapna pa tharakpado makeup aduda phirepa tapna hogolai ai chalage khumludre handakti lemtan machado makhut oine yali phirepana thonggi puna tapna hangdoi thokminari yumdudagi nongna lepkhrab matung ing ba hing aduda mayamna tumna himna khraba achikpa hingduda yahongan bi sendrang ama anidi sekse papal maraktagi khongakli nonglei aduna mayum hundokre haina paudam libra natraga yahoba matam oiragli hairibra phirepa tamna konthong aduda lepi onsilaglaga nungshini yingi tamna bo fana oiduna su kainarasi haiba wahaido aina yaba ngamoi
ꯑꯩꯕꯨ ꯅꯥꯊꯩꯔꯝꯒꯦ ꯍꯥꯏꯅ ꯑꯃꯨꯛ ꯍꯟꯅ ꯈꯜꯂꯣꯏ ꯍꯥꯏꯌꯨ ꯅꯪꯅ ꯂꯣꯠꯇꯨꯅ ꯃꯥꯡꯈ꯭ꯔꯕꯁꯨ ꯑꯩꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯅꯪꯕꯨ ꯊꯤꯕ ꯃꯤꯁꯛ ꯑꯣꯏꯒꯅꯤ ꯅꯪꯅ ꯃꯌꯥ ꯍꯩꯕꯤ ꯑꯣꯏꯗꯨꯅ ꯃꯥꯂꯦꯝ ꯑꯁꯤꯗꯒꯤ ꯑꯩꯕꯨ ꯂꯛꯅꯗꯨꯅ ꯃꯐꯝ ꯁꯤꯟ ꯊꯨꯡꯅ ꯃꯥꯡꯈ꯭ꯔꯕꯁꯨ ꯅꯪꯕꯨ ꯊꯤꯕ ꯑꯣꯏꯅ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯈꯨꯗꯤꯡ ꯁꯤꯟꯕ ꯊꯨꯡꯅ ꯑꯩꯗꯤ ꯆꯠꯀꯅꯤ ꯅꯪꯒ ꯂꯥꯞꯅꯔꯒ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛ ꯅꯪꯕꯨ ꯊꯤꯅ ꯊꯤꯅ ꯄꯨꯟꯁꯤ ꯑꯁꯤ ꯃꯥꯡꯖꯈꯤꯁꯅꯨ ꯍꯥꯏꯌꯨ ꯗꯥꯝꯅ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯂꯣꯏ ꯍꯥꯏꯌꯣ ꯄꯥꯎꯈꯨꯝꯗꯨ ꯏꯌꯥꯡ ꯌꯥꯡꯅ ꯄꯤꯕ ꯉꯝꯗ ꯃꯃꯥꯏ ꯅꯣꯟꯊꯈꯤ ꯑꯃꯝꯕ ꯃꯔꯛꯇ ꯃꯥꯏꯊꯣꯡꯒꯤ ꯃꯌꯦꯛ ꯁꯦꯡꯕ ꯁꯛꯇꯝ ꯎꯗꯕꯗ ꯐꯤꯔꯦꯞꯄ ꯇꯥꯝꯅꯥꯕꯨ ꯂꯥꯡꯇꯛꯅꯅ ꯌꯦꯡꯈꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯛꯇ꯭ꯔꯕꯗ ꯈꯣꯡꯀꯥꯞ ꯅꯛꯁꯤꯟꯅ ꯇꯥꯝꯅꯥꯒꯤ ꯆꯨꯕꯥꯗ ꯃꯈꯨꯠ ꯑꯅꯤꯅ ꯄꯥꯏꯔꯒ ꯃꯤꯠ ꯆꯥꯅꯩ ꯇꯊꯛ ꯇꯊꯛ ꯃꯈꯨꯠ ꯑꯅꯤꯅ ꯂꯦꯝꯇꯅꯗꯣ ꯆꯦꯠꯅ ꯃꯃꯥꯡꯂꯣꯝꯗ ꯄꯨꯈꯠꯂꯛꯇꯨꯅ ꯌꯥꯟ ꯐꯤꯔꯦꯞꯄꯗ ꯌꯦꯡꯈꯤ ꯀꯨꯏꯅ ꯂꯣꯏꯅꯔꯛꯄꯗ ꯉꯁꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯅꯛꯅꯈꯤꯕ ꯃꯤꯀꯨꯞꯅꯤ ꯀꯤꯖꯅ ꯋꯥꯖꯅ ꯃꯤꯄꯥꯏꯅ ꯈꯝꯕꯟꯅ ꯏꯍꯧꯔꯛꯈꯤ ꯊꯃꯣꯏꯗ ꯀꯜꯂꯕ ꯅꯨꯡꯁꯤꯕꯒꯤ ꯅꯣꯡꯂꯩ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯛꯄ ꯅꯨꯡꯁꯤꯕꯒꯤ ꯆꯤꯔꯣꯜ ꯑꯃ ꯆꯤꯟꯕꯥꯜ ꯂꯥꯟꯅ ꯁꯤꯟꯅꯔꯝꯂꯦ ꯐꯤꯔꯦꯞꯄ ꯃꯥꯅ ꯑꯃꯝꯕ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯀꯅꯨ ꯀꯅꯥꯗꯁꯨ ꯈꯪꯍꯟꯒꯅꯨ ꯅꯪ ꯑꯩꯇꯒꯤ ꯑꯣꯏꯕ ꯋꯥꯔꯤꯅꯤ ꯍꯥꯏꯅ ꯇꯞꯅ ꯍꯟꯗꯣꯔꯛꯏ ꯐꯤꯔꯦꯞꯄ ꯇꯥꯝꯅꯥꯒꯤ ꯃꯈꯨꯠ ꯌꯦꯠꯀꯤ ꯈꯨꯗꯥꯡ ꯑꯗꯣ ꯃꯈꯨꯠ ꯅꯥꯝꯃꯅ ꯂꯧꯁꯤꯜꯂꯤ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯄꯥꯏꯔꯒ ꯊꯃꯣꯏ ꯃꯄꯥꯗ ꯇꯥꯝꯅꯥꯒꯤ ꯈꯨꯕꯥꯛ ꯑꯣꯏꯅ ꯇꯤꯡꯊꯣꯛꯍꯜꯂꯤ ꯃꯈꯨꯠ ꯑꯅꯤꯃꯛꯅ ꯅꯝꯁꯤꯜꯂꯒ ꯑꯀꯤ ꯇꯨꯡꯁꯤꯟꯅ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜ ꯑꯗꯣ ꯐꯥꯎꯍꯜꯂꯤ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜꯁꯦ ꯐꯥꯎꯕ꯭ꯔꯥ ꯃꯁꯤ ꯅꯪꯒꯤꯅꯤ ꯑꯇꯣꯞꯄ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ ꯃꯨꯠꯂꯔꯣꯏꯗꯕ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯤꯍꯨꯜꯅꯤ ꯅꯪꯅ ꯑꯃꯨꯛ ꯃꯤꯠꯃꯥꯡꯗꯒꯤ ꯃꯥꯡꯅꯕ ꯍꯣꯠꯅꯔꯛꯄ ꯈꯨꯗꯤꯡ ꯑꯁꯨꯝꯅ ꯍꯦꯛ ꯍꯦꯛ ꯀꯤꯍꯟ ꯈꯪꯍꯟꯅ ꯆꯣꯡꯂꯛꯏ ꯃꯇꯝ ꯆꯨꯞꯄꯗ ꯃꯤꯍꯨꯜ ꯑꯁꯤ ꯅꯪꯅ ꯃꯤꯔꯥꯏꯔꯝꯒꯅꯨ ꯇꯞꯅ ꯊꯥꯗꯣꯔꯛꯏ ꯃꯈꯨꯠꯇꯣ ꯆꯠꯂꯒꯦ ꯐꯣꯟ ꯄꯥꯏꯔꯛꯑꯣ ꯃꯤꯀꯨꯞꯇꯣ ꯉꯁꯤꯁꯨ ꯅꯍꯧꯅꯅ ꯐꯤꯔꯦꯞꯄꯅ ꯅꯤꯡꯁꯤꯡꯂꯛꯏ ꯀꯨꯏꯅ ꯁꯥꯡꯅ ꯇꯥꯝꯅꯥꯕꯨ ꯅꯨꯡꯁꯤꯔꯛꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯅꯛꯆꯕ ꯐꯪꯈꯤꯕ ꯃꯤꯀꯨꯞꯅꯤ ꯅꯤꯡꯁꯤꯡꯂꯨꯕꯅꯤ ꯇꯥꯝꯅꯥꯅꯁꯨ ꯉꯁꯤꯗꯤ ꯃꯥꯟꯅꯕ ꯑꯃꯝꯕ ꯅꯣꯡꯁꯤꯕꯨ ꯎꯔꯒ ꯐꯤꯔꯦꯞꯄ ꯃꯥꯁꯨ ꯗ꯭ꯔꯦꯁ ꯍꯣꯡꯗꯨꯅ ꯇꯥꯝꯅꯥꯅ ꯆꯥꯛꯈꯨꯝꯗ ꯂꯩꯍꯧꯕꯗꯣ ꯃꯇꯦꯡ ꯄꯥꯡꯅꯤꯡꯂꯨꯔꯦ ꯀꯥ ꯐꯥꯎꯕ ꯌꯧꯔꯝꯗꯅ ꯗ꯭ꯔꯣꯌꯤꯡ ꯔꯨꯝꯗ ꯀꯣꯠ ꯇꯥꯏ ꯂꯧꯊꯣꯛꯂꯝꯂꯒ ꯆꯦꯠꯅ ꯂꯥꯛꯁꯤꯜꯂꯤꯕ ꯀꯨꯗꯥꯝꯁꯤꯡꯗꯣ ꯑꯃꯃꯝꯇ ꯂꯧꯊꯣꯛꯂꯝꯂꯒ ꯀꯣꯝꯍꯟꯗꯨꯅ ꯆꯪꯂꯛꯈꯤꯕꯅꯤ ꯍꯧꯈꯤꯕ ꯋꯥꯔꯤꯅ ꯃꯤꯆꯥꯟꯅꯅ ꯅꯤꯡꯁꯤꯡꯅꯔꯤꯉꯩ ꯀꯅꯥꯒꯤ ꯁꯃꯤꯜ ꯆꯪꯉꯛꯈꯤꯗ꯭ꯔꯦ ꯐꯤꯔꯦꯞꯄ ꯅꯥꯇꯣꯟ ꯁꯨꯠꯁꯨ ꯆꯤꯡꯈꯠꯈ꯭ꯔꯦ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯇꯥꯝꯅꯥꯒꯤ ꯅꯥꯇꯣꯟꯗꯁꯨ ꯌꯧꯔꯛꯈ꯭ꯔꯦ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯒꯦꯁꯇꯣꯡꯗ ꯌꯦꯡꯊꯣꯛꯏ ꯆꯞ ꯃꯥꯟꯅꯕ ꯈꯣꯡꯊꯥꯡꯗ ꯑꯃꯨꯛꯁꯨ ꯒꯦꯁꯇꯣꯡ ꯇꯝꯅ ꯄꯥꯏꯁꯤꯜꯂꯤ ꯐꯤꯔꯦꯞꯄꯅ ꯑꯦꯟꯁꯥꯡ ꯊꯣꯡꯉꯤꯗꯨꯒꯤ ꯃꯈꯨꯝ ꯈꯪꯉꯥꯡ ꯍꯥꯡꯗꯣꯛꯏ ꯃꯈꯨꯠ ꯄꯣꯛꯂꯗꯨꯅ ꯊꯥꯡꯊꯈꯤꯗꯨꯕꯒ ꯐ꯭ꯔꯟ ꯀꯟꯊꯣꯛꯏ ꯇꯥꯝꯅꯥꯅ ꯒꯦꯁ ꯃꯨꯊꯠꯈ꯭ꯔꯦ ꯀꯥꯡꯁꯣꯏ ꯀꯥꯕꯒꯤ ꯃꯅꯝꯅ ꯆꯥꯛꯈꯨꯝ ꯁꯤꯟ ꯊꯨꯡꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤ ꯂꯥꯟꯖꯥꯎ ꯑꯃ ꯃꯥꯌꯣꯛꯅꯔꯨꯕꯒꯨꯝ ꯄꯥꯈꯠꯂꯝꯕ ꯃꯤꯍꯨꯜꯁꯤꯡ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯅꯗꯨꯅ ꯐꯥꯊꯅꯩ ꯈꯔ ꯅꯦꯝꯊꯔꯛꯄꯒ ꯐꯤꯔꯦꯞꯄ ꯇꯥꯝꯅꯥꯗ ꯁꯨꯛꯂꯞ ꯌꯦꯡꯂꯒ ꯃꯦꯗꯥꯝ ꯇꯥꯝꯅꯥ ꯌꯨ ꯔꯨꯏꯟ ꯃꯥꯏ ꯃꯤꯜ ꯀꯔꯤꯝ ꯆꯥꯗꯅ ꯆꯦꯜꯂꯛꯑꯒ ꯐꯤꯔꯦꯞꯄ ꯀꯥꯊꯣꯛꯂꯝꯕ ꯆꯤꯝꯕꯥꯜ ꯍꯟꯖꯤꯟꯅ ꯎꯝꯁꯤꯟꯈꯤ ꯊꯣꯡꯂꯣꯝꯗ ꯑꯅꯤꯃꯛ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯅꯣꯡꯊꯥꯡ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯪꯁꯤꯜꯂꯛꯏ ꯃꯥꯏꯊꯣꯡ ꯆꯞ ꯂꯦꯞꯂꯒ ꯅꯥꯇꯣꯟ ꯐꯠ ꯆꯤꯡꯈꯠꯇꯨꯅ ꯀꯅꯥ ꯀꯥꯕ ꯌꯥꯎꯒꯦ ꯇꯥꯝꯅꯥꯅ ꯅꯣꯡꯊꯥꯡꯅ ꯀꯩ ꯑꯀꯥꯕ ꯃꯅꯝꯅꯣꯕ ꯀꯥꯊꯤ ꯃꯅꯝꯁꯤꯗꯤ ꯂꯣꯏꯔꯦꯍꯦ ꯇꯥꯝꯅꯥ ꯂꯩꯔꯝꯕꯗꯨꯗ ꯑꯃꯨꯛꯁꯨ ꯃꯃꯤꯠꯇꯣ ꯌꯥꯝꯅ ꯂꯨꯁꯤꯟꯅ ꯌꯦꯡꯉꯤ ꯎꯁꯤꯠꯇꯕ ꯑꯈꯥꯕ ꯃꯤꯠꯌꯦꯡꯅꯤ ꯂꯥꯟꯅ ꯎꯈꯤꯗꯅꯕ ꯃꯑꯣꯡꯗ ꯇꯥꯝꯅꯥꯕꯨ ꯈꯪꯗꯕꯅ ꯀꯅꯥꯅꯣ ꯈꯟꯅ ꯌꯦꯡꯕ ꯃꯥꯜꯍꯟꯗꯨꯅ ꯃꯥꯅ ꯀꯅꯥ ꯐꯤꯔꯦꯞꯄꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯇꯥꯝꯅꯥꯅ ꯀꯪꯂꯥꯁꯥ ꯁꯥꯔꯚꯤꯁꯀꯤ ꯁ꯭ꯇꯥꯐꯅꯤ ꯃꯦꯝ ꯅꯣꯡꯊꯥꯡ ꯈꯣꯏꯗꯧꯗꯤ ꯈꯤꯇꯪ ꯂꯪꯈꯠꯂꯤ ꯐꯤꯔꯦꯞꯄꯒꯤ ꯃꯅꯥꯛꯇ ꯃꯥꯅ ꯂꯩꯔꯝꯕ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯆꯥꯛꯈꯨꯝꯗ ꯅꯛꯅ ꯂꯩꯃꯤꯟꯅꯔꯝꯕ ꯑꯣ ꯉꯁꯤꯒꯤꯗꯤ ꯅꯪ ꯉꯟꯅ ꯍꯟꯖꯔꯣ ꯃꯥꯒꯤ ꯆꯥꯛ ꯑꯩꯅ ꯊꯣꯡꯒꯅꯤ ꯏꯃꯨꯡ ꯃꯥꯡꯒꯣꯜꯗꯤ ꯂꯣꯏꯁꯤꯜꯂꯝꯃꯕ ꯍꯣꯏ ꯂꯣꯏꯖꯔꯦ ꯑꯣꯀꯦ ꯗꯦꯟ ꯌꯨ ꯃꯦ ꯂꯤꯚ ꯇꯥꯝꯅꯥ ꯃꯔꯝ ꯆꯥꯕ꯭ꯔꯥ ꯆꯥꯗꯕ꯭ꯔꯥ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯟꯅꯕꯅ ꯃꯁꯥꯗꯣ ꯆꯤꯡ ꯂꯥꯎꯏ ꯑꯦꯄ꯭ꯔꯣꯟꯗꯨ ꯂꯧꯊꯣꯛꯂꯝꯂꯒ ꯍꯛꯇꯨꯗ ꯌꯥꯟꯁꯤꯜꯂꯝꯃꯒ ꯆꯥꯛꯈꯨꯝꯗꯒꯤ ꯇꯍꯥ ꯇꯍꯥ ꯊꯣꯔꯛꯂꯦ
गेस्ट रूम दा चंगलगा मागी बेग लौरगा हन्नब थोरई अखाक अराव मरक्ता सातिन मचा अदुदा थाजब पुंबा सिनदुना थोरई ऑटो मखामकपगा मपा चानदुना काखलई सित्तुगी मताइदा फमना पुंसिदि इहान हाना कल्लब चैना अमा फंखिबा मिकुप्तुसो निंगसिंगलिना हौनना अहिंग अमदा फिरिपना लाक्लमलबा मतुंग फिरिपगी फोन चटखिद्रे पोथा तौजबा फोन स्विच ऑफ हाइरखी नोंगमनिनी अदुमदी आसा लैना ngairami अदुबो हुमनी मरीनी सुजलकपदा मसादो चनिंग ताखिद्रे किजबना थक थक सुनिखी काइना बहाइबो वाहि असिनी कीदुना लाखिबसो निंगोगी मनाक्ता चेंदुनसो कप्पगा वाकलुई फिरिपगा पाउ फाउनबा फंगद्रे हाइना लोनसो सोर फुन्ना कपखी उसिन्ना चिन्ना निंगोल दे एरोंदगी पाउ लौबदा हाइरखी फिरिपदा लीदा चंग्रे अखोइदसु केमता हाइरमदे मोरिस इबानी चटलुबदा इमान हाइरकपनी अइना सुम खनबदा सिदा थालोरकदबा मांदे सिदि तामनादा ताहलनु नुंगाइखिरे नमदना मोय मयाम चंगगा पुसिनकिबा माले अदो नत्रदि फिरिपना सुमाइ तुमिन चलोय लाउड स्पीकर थाबना पुमनमक ताखी थौदोक अदो यामना कीखिबा पुंसिगी तांकक अमनी लेपखिसिरा हंदोकलसिरा कयारक खनखी अमुकसु लापथोकले खन्ना काउथोकपा तमना लेली अदुगा अमुकना निंगसिंग कपखी इफोंग फोंगना कप्पा यादबा नुंगसिबगी चैनानी खोजल फाजिल्लगा मखुत खुतुम चीना तासिल्लगा अमुकसु कप्पी फैजोक मनुंगदा ममाई मेनसिल्लगा अमुकसु इरांग लांगलंबा संसार तपना चिखी खनखी असुक फाबा नंगसे अहिगी पुंसिदा लाक्लंबदगी वाहौबनी नंगबो काउथोकपसु किसे कैगी बानी मानना पोहमद्रिनो चैना अदो हौजिकसु कोगद्री निंगसिंगलुबदा तु चुंगी नहौनना मसासुनी ख्वाइदगी किजखिबा काइनबा हाइबदो ngasidi कीना लनदना लौशिल्लरे फिरेपसु थोंगाल दा हाथु थोरई ना येत यिंगलुबदा तामनादे लेरमद्रे इमम ममसिल्लबा ngasiगी सक्तम अदुदा फिरेपना लेबली मागी माइके यिंगदुना थोंगाल दा हौबा चेरी पांबी मखोंगदा हुमजिल्लकपा इंगलबा नुंगशितना हक्सांगदा चंगदा खागलकपा अतिया थकी अखाग अराउदा येंखत्तुना अमुकसु नुंगशा थेरई कीना लाइनिंगदा चेनख्रबिदो कदा यौरमलनी लेपा याबा लेपलमलगा तपना युमदा चंगलई साखुमदा नोंथांगना माना पुरकपा एनसांग मखल मथेनना परिंग लिंगदुना लेरमले हाइनिंग हराउद्रबा मसादो थैरगा चटपसु ngamkhide करिगी अहल लमन्ना सिनबा वाफम अमदा नुपी मसादा डायरेक्ट हाइदोखिबा मिकुप्ता चानबा मरुप्ति ओइसी हाइना यानखिबा लैख्रे हराव मागी अपाम्बदा इकाई खुमनखिबा नोंथांगदा माना कैसु नत्तबदा अकनबा वा ngangningba phawkide ngangnaba thabaksu tawradri नखुद हामो चाक चाथोकनबा तौरसी फिरेपा बासिंदुदा मखुद हामलुरगा चेयर अमदा फमथरई नोंथांगसु फमथरक्तुना अनीदो चाक सामिन्नै फिरेपना लामगी खन्मा मथेल मखुद थुजिंदुना माना मतेंग पांगसिली इसिंगमक्तबु थक्की होनरबसो नोंथांगना सेबा फजिल्लई सेबादी मही दाइनंगसो ऐ खुद पाले फ्यूचर हस्बैंड की मतेंग तौबबो कइनो फिरेपना वा मखा तागी तौबगा नोंथांगना अमुकसु मखा तासिली नंगबो ऐ लौद्रदि कना लौदोइनो युम कई पादबदि सुक्या यारोय मसक खंगदबा नुपीम लौरगा कंप्लेंट मयाम तौनरगा लेदौ सरो नंगोंदसु कैसु कंप्लेंट तौरोइदबा ऐ अमा लौबना थिना फनी शांतिदा हिंगिंद्र खंगदे नंग अमा फिरेपा खिरुम नोकलुरगा नुपी जेनुरबा इंगोंदा पामिसे नंगोंदा कई वाटके हाना हाइख्रे फर्स्ट मीटिंग दा ऐ पाखंग असेंगबा नत्ते नोंथांग वा ngangbada koidabi sanaba hotni फिरेपना ngangaklsu hektamak phagi tathoi amuksu aduga amukna masagi aningba apambasu dongdong फिरेपा aina so haikre nangna nupi chelurabasu hingminaba kaisu kaide matamsida anauba bor ama thibagi interest aingonda leite
ꯑꯩꯒꯤꯁꯨ ꯐꯦꯃꯤꯂꯤꯅ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯋꯥ ꯇꯛꯁꯤꯜꯂꯛꯏ꯫ ꯀꯩꯗꯧꯔꯨꯗꯒꯦ ꯑꯍꯜꯁꯤꯡꯒꯤ ꯑꯄꯥꯝꯕ ꯇꯧꯖꯔꯁꯅꯨ ꯍꯥꯏꯅ ꯈꯟꯗꯣꯛꯄꯗ ꯑꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯈꯜꯂꯤ꯫ ꯑꯍꯜꯒꯤ ꯑꯄꯥꯝꯕ ꯆꯠꯄꯅ ꯐꯕ꯭ꯔꯥ ꯏꯁꯥ ꯏꯁꯥꯒꯤ ꯑꯄꯥꯝꯕꯗ ꯆꯠꯄꯅ ꯐꯕ꯭ꯔꯥ? ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯑꯩ ꯏꯁꯥ ꯏꯁꯥꯒꯤꯅꯤ꯫ ꯂꯥꯏꯐ ꯗꯤꯁꯤꯖꯟ ꯑꯃ ꯂꯥꯛꯄꯗ ꯏꯁꯥꯒꯤ ꯆꯥꯎꯔꯕ ꯍꯛ ꯂꯩ꯫ ꯄꯥꯝꯗ꯭ꯔꯗꯤ ꯄꯥꯝꯗꯦ ꯍꯥꯏꯈ꯭ꯔꯅꯤ, ꯌꯥꯅꯤꯡꯕꯒꯤ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯇꯧꯔꯁꯅꯨ ꯈꯟꯈꯤꯕꯒꯤꯅꯤ꯫ ꯑꯩꯅ ꯌꯦꯁ ꯍꯥꯏꯈꯤꯕꯁꯦ ꯅꯪ ꯐꯕꯒꯤꯅꯤ꯫ ꯄ꯭ꯔꯥꯎꯗ ꯐꯤꯜ ꯇꯧꯖꯧ, ꯅꯨꯄꯥ ꯈꯟꯈ꯭ꯔꯕ ꯑꯩꯅ ꯅꯉꯣꯟꯗ ꯌꯦꯁ ꯍꯥꯏꯔꯦ ꯍꯥꯏꯅ꯫ ꯅꯣꯡꯊꯥꯡ ꯑꯃꯨꯛ ꯐꯠ ꯁꯝꯖꯤꯜꯂꯛꯇꯨꯅ ꯆꯥꯛ ꯆꯥꯔꯁꯦ, ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯋꯥꯔꯤ ꯂꯦꯞꯂꯁꯦ, ꯑꯗꯨꯅ ꯀꯣꯟꯅꯒꯤꯅꯤ, ꯍꯧꯖꯤꯛꯅ ꯆꯈꯥꯎꯒꯤ ꯃꯇꯥꯡ꯫ ꯅꯣꯡꯊꯥꯡ ꯅꯣꯐꯦꯠ ꯇꯧꯁꯤꯜꯂꯝꯂꯒ ꯆꯥꯛꯇꯨ ꯍꯨꯏ꯫ ꯐꯤꯔꯦꯞꯄꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯒ ꯐꯝꯃꯒ ꯆꯥꯛ ꯆꯥꯃꯤꯟꯅꯕ, ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯀꯟꯚꯔꯖꯦꯁꯟꯗ ꯄꯨꯛꯅꯤꯡꯒꯤ ꯏꯍꯨꯜ ꯈꯔ ꯐꯣꯡꯗꯣꯛꯈꯤꯕ ꯅꯨꯡꯉꯥꯏꯕꯅꯁꯨ ꯈꯝ ꯊꯦꯡꯉꯤ꯫ ꯐꯤꯔꯦꯞꯄ ꯅꯨꯄꯤ ꯆꯦꯜꯂꯨꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯃꯗꯤ ꯊꯥꯏꯅꯒꯤ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯐꯕ ꯃꯇꯤꯛ ꯆꯥꯔꯕ ꯐꯤꯔꯦꯞꯄꯕꯨ ꯐꯥꯅꯕ ꯅꯣꯡꯊꯥꯡ ꯃꯃꯥ ꯃꯆꯥꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯛꯏ꯫ ꯆꯥꯛ ꯇꯣꯛꯄ ꯇꯥꯏꯃꯤꯡꯗ ꯊꯦꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯄꯅ ꯐꯤꯔꯦꯞꯄ ꯅꯣꯡꯊꯥꯡꯕꯨ ꯀꯨꯏꯅ ꯂꯩꯍꯟꯅꯤꯡꯗ꯭ꯔꯦ꯫ ꯍꯟꯈꯤꯅꯕ ꯅꯥꯀꯣꯏꯅꯅ ꯇꯥꯜꯂꯤ꯫ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦꯅꯦ, ꯊꯝꯃꯝꯃꯨ, ꯅꯪ ꯍꯟꯕ ꯊꯦꯡꯈꯤꯅꯤ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯑꯃ ꯂꯩ ꯍꯥꯏꯅ ꯋꯦꯗꯔ ꯕ꯭ꯔꯣꯗꯀꯥꯁ ꯇꯧꯕꯅꯤ꯫ ꯗ꯭ꯔꯥꯏꯚꯔꯅ ꯊꯤꯜꯂꯛꯑꯝꯕꯅꯤ, ꯑꯩ ꯒꯥꯔꯤ ꯄꯨꯔꯛꯇꯦ, ꯁꯤꯗ ꯂꯦꯛꯑꯅꯤ꯫ ꯐꯤꯔꯦꯞꯄ ꯈꯨꯔꯞ ꯌꯦꯡꯂꯒ ꯑꯩ ꯅꯨꯄꯤ ꯆꯦꯟꯕ ꯉꯝꯃꯣꯏ꯫ ꯑꯩ ꯆꯦꯟꯁꯦ ꯍꯥꯏꯈ꯭ꯔꯕꯣ? ꯂꯦꯛꯄ ꯌꯥꯏ ꯀꯩꯅꯣ? ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯁꯦ ꯊꯥꯏꯅꯒꯤ ꯌꯥꯝ ꯀꯟꯖꯔቬꯇꯤꯚ ꯑꯣꯏꯕ ꯃꯇꯝꯗ ꯅꯠꯇꯦ ꯐꯤꯔꯦꯞꯄ꯫ ꯋꯥꯊꯤꯗꯤ ꯑꯩꯉꯣꯟꯗꯒꯤ ꯅꯪꯅ ꯍꯦꯟꯅ ꯄꯥꯝꯃꯤꯅꯦ꯫ ꯅꯣꯛꯇꯨꯅ ꯐꯥꯒꯤ ꯇꯥꯊꯣꯛꯂꯒ ꯍꯧꯒꯠꯂꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯀꯤꯆꯟ ꯁꯔꯚꯤꯁ ꯅꯪꯅ꯫ ꯅꯣꯡꯊꯥꯡ ꯍꯔꯥꯎꯅ ꯋꯥꯈꯜ ꯏꯈꯠ-ꯈꯠꯅ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯉꯤ ꯑꯌꯥꯕ ꯄꯤꯔꯛꯂꯤ ꯍꯥꯏꯅ ꯐꯤꯔꯦꯞꯄꯅ ꯊꯣꯛꯈꯤꯕꯒ ꯃꯃꯥꯗꯁꯨ ꯐꯣꯟ ꯇꯧꯏ꯫ ꯏꯃꯥ, ꯑꯩ ꯉꯁꯤꯗꯤ ꯐꯤꯔꯦꯞꯄꯒꯤꯗ ꯂꯦꯛꯑꯒꯦ꯫ ꯌꯥꯔꯣꯏꯗ꯭ꯔꯥ ꯈꯟꯕꯅꯤ, ꯀꯩꯁꯨ ꯍꯥꯏꯔꯝꯗ꯭ꯔꯦ, ꯆꯥꯛꯈꯨꯝ ꯂꯣꯏꯁꯤꯜꯂꯣꯅ ꯊꯝꯃꯝꯃꯤ꯫ ꯀꯩꯅꯣ, ꯃꯃꯥꯁꯨ ꯂꯩꯇꯦ, ꯀꯃꯥꯏꯅ ꯑꯗꯨꯗ ꯂꯦꯛꯇꯣꯏꯅꯣ? ꯃꯤꯒꯤ ꯃꯃꯥꯡꯗ ꯐꯖꯗꯦ, ꯑꯗꯨꯝꯕ ꯇꯧꯕ ꯍꯧꯅꯗꯦ ꯏꯕꯦꯝꯃ꯫ ꯂꯦꯛꯄꯨ ꯂꯦꯛꯑꯗꯤ ꯅꯝꯗꯅ ꯑꯗꯨꯝ ꯆꯦꯟꯁꯤꯟꯕ ꯌꯥꯏꯅ, ꯃꯈꯥ ꯇꯥꯕꯅ ꯅꯣꯏꯒꯤ, ꯅꯝꯗꯅ ꯂꯦꯛꯄꯅ ꯑꯩꯒꯤ꯫ ꯐꯣꯟ ꯁꯣꯀꯠꯆꯒ ꯇꯧꯔꯛꯑꯅꯨꯀꯣ ꯉꯁꯤꯒꯤ꯫ ꯍꯥꯏꯔꯒ ꯅꯣꯡꯊꯥꯡ ꯐꯣꯟ ꯀꯛꯊꯠꯂꯒ ꯕꯦꯁꯤꯟꯗ ꯀꯣꯜ ꯂꯨꯈꯥꯛꯁꯤꯡꯗꯨ ꯐꯦꯡꯗꯣꯛꯏ꯫ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯂꯒ ꯊꯣꯛꯂꯛꯏ꯫ ꯍꯔꯥꯎꯅ ꯃꯊꯛꯇ ꯀꯥꯈꯦꯠꯀꯦ ꯇꯧꯕꯗ ꯐꯤꯔꯦꯞꯄ ꯒꯥꯔꯤ ꯁꯣ ꯄꯥꯏꯔꯒ ꯀꯨꯝꯊꯔꯛꯏ, ꯃꯥꯏꯊꯣꯡ ꯆꯞ ꯂꯦꯞꯅ꯫ ꯀꯥꯏꯗꯅꯣ? ꯅꯪ ꯊꯤꯟꯕ ꯅꯠꯇ꯭ꯔꯗꯤ ꯑꯩꯗꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯥꯏ ꯆꯠꯇꯣꯏꯕ? ꯐꯤꯔꯦꯞꯄ, ꯑꯩ ꯁꯤꯗ ꯂꯦꯛꯑꯒꯦ ꯍꯥꯏꯕꯅꯤ, ꯌꯥꯝ ꯂꯩꯍꯟꯅꯤꯡꯗꯕ ꯇꯧꯅꯨ꯫ ꯅꯇꯣꯝꯇ ꯂꯩꯔꯤꯗꯣ ꯇꯟꯗ꯭ꯔꯣ? ꯍꯌꯦꯡ ꯗ꯭ꯔꯥꯏꯚꯔꯗ ꯉꯟꯇꯥꯅ ꯂꯧꯕ ꯂꯥꯛꯍꯟꯒꯦ, ꯉꯁꯤ ꯈꯛꯇꯤ ꯁꯤꯗ ꯂꯦꯛꯀꯦꯕ꯫ ꯅꯪ ꯅꯌꯨꯝꯒ ꯑꯝꯇ ꯂꯩꯖꯗ꯭ꯔꯣ? ꯑꯩ ꯈꯛꯅ ꯂꯩꯗꯣꯏꯁꯦ꯫ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ, ꯑꯩ ꯂꯦꯛꯑꯅꯤꯀꯣ, ꯅꯪꯅ ꯊꯥꯡꯉꯒ ꯆꯠꯂꯁꯨ ꯑꯩꯗꯤ ꯂꯩꯔꯅꯤ꯫ ꯍꯥꯏꯔꯒ ꯃꯊꯛꯇ ꯀꯥꯈꯠꯈꯤ꯫ ꯐꯤꯔꯦꯞꯄ ꯄꯤꯁꯨꯝ ꯁꯨꯛꯇꯨꯅ ꯌꯦꯡꯈꯠꯂꯨꯏ꯫ ꯅꯣꯡꯊꯥꯡꯅ ꯃꯐꯝꯁꯤꯗ ꯑꯅꯝ ꯀꯟꯗꯨꯅ ꯂꯥꯛꯁꯤꯟꯕꯗꯨ ꯃꯥ ꯌꯥꯅꯤꯡꯗꯦ꯫ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯇꯥꯟꯊꯣꯛꯂꯨꯕꯁꯨ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯃꯆꯜ ꯅꯨꯄꯤꯗ ꯂꯦꯞꯅ ꯂꯦꯞꯅ ꯐꯣꯟ ꯇꯧꯁꯤꯜꯂꯤ꯫ ꯅꯪ ꯀꯥꯏꯗ ꯂꯩ? ꯊꯕꯛ ꯍꯜꯂꯛꯇ꯭ꯔꯤ꯫ ꯅꯣꯡꯊꯥꯡ ꯂꯥꯛꯑꯒ ꯁꯤꯗ ꯂꯦꯛꯀꯅꯤꯅ ꯇꯧꯔ ꯂꯩꯔꯦ, ꯁꯣꯝꯗ ꯑꯣꯏꯅ ꯍꯜꯂꯛꯑꯣ꯫ ꯉꯝꯃꯔꯣꯏ, ꯑꯩ ꯍꯜꯂꯛꯄꯁꯨ ꯊꯦꯡꯅꯤ ꯉꯁꯤꯗꯤ꯫ ꯅꯠꯇ꯭ꯔꯒ ꯏꯃꯥꯗꯒꯤ ꯃꯣꯏ ꯏꯃꯨꯡꯒꯤ ꯅꯝꯕꯔ ꯂꯧꯔꯣ, ꯃꯆꯥꯅꯨꯄꯤ ꯑꯉꯥꯎꯕꯤꯁꯦ ꯂꯧꯔꯨ ꯂꯥꯎ ꯍꯥꯏꯈꯤꯒꯦ꯫ ꯑꯁ ꯀꯣꯛ ꯆꯦꯜꯂꯣ ꯌꯥꯗ꯭ꯔꯣ? ꯋꯥꯊꯤ ꯉꯥꯡꯅꯨ, ꯆꯩ ꯆꯥꯒꯦꯔꯣ? ꯍꯧꯖꯤꯛ ꯐꯥꯒꯤ ꯌꯥꯕ ꯃꯇꯝ ꯂꯍꯥ? ꯀꯤꯍꯟꯗꯨꯅ ꯂꯨꯝꯅ ꯆꯩꯔꯛꯄꯗꯨꯗ ꯀꯤꯔꯞ ꯇꯧꯅ ꯑꯩ ꯃꯥꯆꯧꯗꯒꯤ ꯐꯣꯟ ꯅꯝꯕꯔ ꯂꯧꯔꯛꯑꯒꯦ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯀꯛꯏ꯫ ꯃꯃꯥꯕꯣꯛꯇ ꯐꯣꯟ ꯇꯧꯁꯤꯜꯂꯤ꯫ ꯀꯨꯏꯅ ꯀꯩꯁꯨ ꯈꯤꯡꯅꯗ꯭ꯔꯤ, ꯇꯥꯔ ꯃꯥꯜꯂꯦ ꯑꯗꯨꯝ ꯄꯥꯏꯈꯠꯂꯛꯏ꯫ ꯊꯣꯏ, ꯃꯥꯆꯧ ꯀꯥꯏꯗ ꯂꯩꯒꯦ? ꯃꯥꯆꯧ ꯍꯣꯔꯦꯟ ꯇꯧꯔꯛꯀꯦ, ꯊꯕꯛ ꯑꯃ ꯇꯧꯔꯤ ꯍꯥꯏꯅ ꯑꯊꯨꯕ ꯈꯣꯟꯐꯝꯗ ꯐꯣꯟ ꯀꯛꯈ꯭ꯔꯦ꯫ ꯊꯣꯏ ꯑꯃꯨꯛꯁꯨ ꯍꯟꯖꯤꯜꯂ ꯇꯧꯁꯤꯜꯂꯤ꯫ ꯃꯕꯨꯡꯅ ꯁꯤꯟꯅꯔꯛꯄ ꯊꯕꯛ ꯄꯥꯡꯊꯣꯛꯅꯤꯡꯕꯅ, ꯑꯗꯨꯕꯨ ꯍꯟꯗꯛꯁꯨ ꯍꯥꯏꯔꯛꯏ꯫ ꯃꯥꯆꯧ ꯀꯣꯟꯅ ꯇꯧꯔꯛꯀꯦ ꯍꯥꯏꯕꯅꯤ ꯏꯕꯦꯝꯃ ꯅꯪꯕꯣ, ꯑꯔꯨꯕ ꯊꯕꯛ ꯑꯃ ꯇꯧꯔꯤ, ꯊꯝꯃꯣ ꯍꯥꯏꯔꯒ ꯀꯛꯊꯠꯄꯤꯈ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇ ꯐꯤꯔꯦꯞꯄꯗ ꯐꯣꯟ ꯇꯧꯏ꯫ ꯃꯥꯆꯧ ꯀꯣꯟꯅ ꯇꯧꯔꯛꯀꯦ꯫ ꯋꯥꯍꯩꯗꯨꯗ ꯐꯣꯟꯁꯨ ꯐꯠ ꯀꯛꯈ꯭ꯔꯦ꯫ ꯃꯕꯨꯡꯒꯤ ꯑꯗꯨꯝꯕ ꯃꯑꯣꯡꯗꯨꯗ ꯏꯁꯥꯎ ꯁꯥꯎꯅ ꯀꯣꯛꯆꯥꯛ ꯍꯥꯏꯁꯤꯅꯤ, ꯅꯨꯄꯤꯁꯤꯅ ꯑꯁꯨꯛ ꯄꯥꯝꯕꯁꯤꯗ ꯀꯣꯛ ꯆꯦꯟꯕꯤꯔꯒꯦ ꯍꯥꯏꯗꯦ, ꯀꯅꯥ ꯑꯃꯨꯛ ꯉꯥꯏꯒꯦ ꯍꯥꯏꯅꯣ ꯈꯪꯗꯦ꯫ ꯃꯥꯏ ꯅꯨꯄꯤꯗꯨꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯕꯁꯤꯗ ꯃꯥꯅ ꯑꯃꯨꯛ ꯐꯣꯟ ꯇꯧꯕ ꯉꯝꯗꯗꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯗ ꯒꯙꯥ ꯑꯃ ꯊꯤꯌꯨ ꯍꯥꯏꯔꯗꯤ ꯃꯥ ꯄꯨꯊꯣꯛꯄ ꯌꯥꯔꯅꯤ꯫ ꯉꯁꯤꯗꯤ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯆꯦꯟꯕ ꯁꯣꯏꯗꯦ꯫ ꯍꯣꯏꯗ, ꯆꯦ ꯅꯣꯡꯊꯥꯡ ꯃꯁꯛꯁꯨ ꯐꯖꯩ, ꯃꯇꯤꯛꯁꯨ ꯆꯥꯏ, ꯃꯕꯨꯛꯁꯨ ꯐꯩ꯫ ꯍꯌꯦꯡ ꯍꯥꯏꯗꯣꯛꯄ ꯆꯠꯄ ꯌꯥꯎꯔ ꯂꯣꯏꯔꯦ, ꯑꯩꯁꯨ ꯊꯦꯡꯅ ꯑꯗꯨꯝ ꯍꯟꯗꯣꯛꯀꯦ꯫ ꯇꯥꯝꯅꯥꯁꯨ ꯌꯨꯝ ꯌꯧꯔꯛꯄ ꯊꯦꯡꯂꯦ꯫ ꯉꯁꯤꯗꯤ ꯈꯔꯁꯨ ꯊꯦꯡꯈ꯭ꯔꯦ꯫ ꯀꯌꯥ ꯊꯦꯡꯂꯨꯕ ꯅꯠꯇ꯭ꯔꯁꯨ ꯋꯦꯗꯔꯗꯨꯅ ꯊꯦꯡꯕꯇ ꯃꯥꯜꯍꯟꯈ꯭ꯔꯦ꯫ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯂꯤꯉꯩ ꯆꯥꯎꯕꯤꯅ ꯐꯣꯟ ꯇꯧꯔꯛꯏ꯫
तामना नंग हलाअबो हले इचे आई फी होंग बलोइरे लाअगे होय होय लाओ लाओ हाइजाबगी वानी ngasidi masado kaisu hathode irumlumna mafi hongi matam changna imon monna haukiba punsida chingnaba leita thawai haksang animak mangonda changsaduna sinakrabani mikupstuda asa kayani punsigi khwaidagi harauba nungaiba kisaba mikup hairagadi makhoi anina hallamangi mayokta leptuna chinkiba numittuni oiramni ख्वाइदगी नकनब मिसक पुमनमक हौजिकना कदाय नुपी अदुगा फिरेपगा लेहौबदा इंथोकलमले मादी लमलानबिनी मसा लेंगलंब चपलेपी सोर अमुक्तंग तमन होंथरगा मसादा सोहल्लब चैना मयाम अमा नहौनना फाउरई तमथीरब ब्रसगी चैथिंगना हक्सांगदा कल्लब थमोयगी चैनाना मिलुदा lumlaba wakhal ma paina kokthakta ngasina khanghaudana khamban baki wa maina haksangda thamli ye aisu nangna piramba mamal naitraba khudol animati jackson inakta lengda